sorry UNC haiba ama lebedo akhoi naga ge ama mayamna thajaba aduga tawthorakpadana yamna lebak macha tadaba kangu ama lebedo moina akhoi gi moigi mi taramari se thadokre ko lotna thadoke tawre mayamna iho hore phongna thadoke tawre iho muka hore adubu lasta kenogi Nagaland gi CM adudegi Meghalaya gi CM adudegi adugi Nagaland gi CM ni through the Home Minister bo wari sanara khonaraga moigi Home Minister na haibadagi tangai phadaba lebadagi thadokpani khotokpani hena ahanbada mana masamak ne ba thogla aga media gi mamang na ngambado aduga ngasi sina mana akhoi di thadokhiba laite haina ama statement ama thokpane ado mamang da laga lepkhiba singdo AI na semba UNC oramani akhoi na sum khanbada adunina moisi miyoibagi punsi sibo krishuna tabina khanba kanguni hena lowe UNC budu respect tawe go shengna haige haibadi hairiba maming du respect tawe but leader shindo matik chade haininge maramdi moi imung da thodi moi gi macha sing da thodi moi na handak lawba phirep tu moi lawba ngamgadra ne lawroi kana su lawroi ba moi masamak na su yaroi hena muklam ngani ba haibadi khoina habdi kuki gi leiriba mi taramari do hato o haibanati ko pramana ma da khoi gi do phanghi se habne ba akhoi gi charter of demand ji kari no haibasi public me mamang da media fraternity me mamang da moi phongdok pa da kari akai ba leibra ne hojik si moina charter of demand ji kari no khanghan da bina moina thadokre go hojik si naga sing gi manung da su youth sing anamba hojik si youth sing si am sathi khre ba habdi hanu hanana pairaga laaga hojikti moina paira lakpasi hanadi ahan lamanna kri haisra ahan gi mathi na chaphu mele hena pramana ma leibra angang na haibra ama ahan gi ho leirame ko hojik ki akhoi gi naga gi manung dudi ahan gi amang badu na chaphu mele haiba oidre ba hojik ki ahan sing di mang bo pungmang mang han khre ba moi ahan sing ji adu di moi sing du na matik chadre habi moi masana min che neng ba da moi matik chadre khang do ni adu akhoi gi tarup tu di moina ngasi moi gi taramari hek thado aga nongalaga kariba forces chambri ga kyano thado aga sniffer dog kumba thado aga tawbni haye adumaina tawba pot tu thajabe yaba pot lani hanna akhoi gi sengna hairaga akhoi gi sarkar se stage manage tawkreba stage ta manage tawraga drama gi type ta tawbni ba moina stage ta manage tawra sanabam letra adu gi type ta moi si tawkreba adu tawbudu adu sanabudu moina sanabni na hanna akhoi gi mi du leitre khangkreba aduni na moi gi mi du hinghanning bagi kaino tawbni ba akhoi sarkar sidi moi di leibugum leitabugum ne da sengna hairaga hojiki kriheba Karisha Fujiki Chief Deputy Chief Minister ne have nupido adu madi kaino ne ba de facto Chief Minister di ma ne ba shengba Chief Minister sheng di ma oram do ne ba ko adu ne na akhoi di kuki ga yana de haraga demand phangoi do ba mafam du da like Chief Minister ne na akhoi ni di sida leiba Chief Minister aduga sida politician oriba sida leiriba moigi akhoi 50 have tare 49 ama lekhidre ko naga gi show akhoi 49 du de yamna expectation chawna thamu bne ba adu moina minamba moina sho akhoi bu minam khre minamba moina minamba di laira dana naga gi CSO sing de gi shu minamba yawe ba shi phong hai gi ba shi minam draga di moina shu moi gi jati du kandraga mi gi jati kange hena khanbdu na kari gi jati du gi leader oibre ne for example moi du all manipur haba name ko title ama the like all manipur gi association ama organization ama da gi moi si leader ne haba taraga di apun ba gi oiba gi wafam moi ngang ba yaye ba aduna tabinna United Naga Council hebne ba naga panmane ba naga kan panba moina akhoi naga sing bu kange hebogi wakhal du khandraga atokpa naga ga kapnaraga naga bu hatliba mi du bu moina kange hena khanbadu di moigi wakhal du karamba wakhal ko asisi yamna akhoi won su numito moigi mi thadoki ba numito akhoi gi mi leye leite hena khangdungai da akhoi tumpham chafam khangde ba adu
mati wakal nuai taba karino haina si akhoi khak to oi ramoi yel homi oi ba khuding mak su tumpham ja pham khang oi aina khan mada mayam si prop chakna ram ni ba tawri si karino na adu na tak pa dudi majati kan raga mi jati kan ge hai ba leader to the leader oi bin matik cha de moi ama lere ko adu ka hoje akhoi gi brother sing du phange phanga ga ngarang akhoi bu sana ba si moi si rims ta purokni han ba hai rame ba adu da gi Jennings ta hai ba da gi mayam si Jennings se thomjan hal laga ne yam ngak pa ma na rims ki forensic si de thamme hebi pau si akon ma da khanga bu ne ba khanga ga moi gi hakchang du da phumma ga thamamira natragan hungdo ga thamamira hai ba se hojikti hojiki moi gi identify to ba chang ba family sing du na masa du da amot pati pakti hai re ba adu bu khong khut si tongan tongan le re mi si mari di identify to ba ngami makok kak pasu yauri khot pasu yauri asi bu mioi ba gi li chat le ne asi shumai na tawre khotleng sai home minister su la ame akhoi leibu kanda la aga lekhidaba brother amandu gi ma gi machi ama kapaga man question dawni question dawba matam sida pakhum shu pakhum ama like as a kino ama oina leibak si gi ko state si gi ma home minister ama oina ma na akhoi shu hotna ribni ko noi adu tawgunu ko wahai ama ma hairam deba amaduna question yam phachap jaba sister du na hange aduma pakhum ama su pi hide thokra ga media singna tanaraga ko chatkre aduma tawe ngasai yam la ame khoi gi MLS kumba minister kumba khoi ex okay no XCM su la ame mayam lakpudi la ame ngasi si aduga lakpudi la aduga kamai na tawbra haiba kan sida ngasi si moina tawbisi asiba body singarang si mop taw mi du puthok na raktrabne na angang sing su shawbne na karigino mi si hujik phau su puthok tabasi hena pung tarup tagi ngarang se ai impact ki discussion yawe ko impact ki discussion yawe ga pung tarup tagi hatwa to ai chen mane ba pung tarup tagi pung tarama thoi ma khai phau bisi mi si puthok pi de ba aduda irang si hogala tear gas adu shu hospital dani go law and order si praja khoi di khangdre ne adu di police in di law and order du khangda bra ba hoji ki hai riba hospital se silent zone oiramuni ekhoi na khan bada adu mapa adu da moina tear gas su kapshale adu da gi hospital gi window shu thogai bi haye adu ga ngasi sina amuka kri tawbra hab kan nang ngasi hai batare nongalam dai sida ekhoi gi chhatra sing khara shu amuka phajan gre moina फजल लगा एकोई चलगा लोथोक पियो है रिक्वेस्ट तौद्रगा शुको हाइनिंग बदी करी मरंग इनो मोइन फाबदो होय मोय वायलेंस तौरंगनी लेसन पियो थादोख्रोबा स्टूडेंट गक तंगने लोकअप त थममे अखोय रिक्वेस्ट तौवे अदु मोइन विदिन मोय एफआईआर पांडे अदु विदिन 24 आवर्स त थादोके हरगा थादी थादोख्रे बट अदु शो रिक्वेस्ट तौब चंगहनमदो लेरिबा पुलिस सिंगशो येलहो फुरु अतोप जाति की मी लाग लेबसु नतेबा अदुगा ngasi se akhoi se adudagi moi sing ju lokthok ngai adugi som gu chen han akhoi bu thabak yam han madu chen halle adagi mok du chat ke ha kana chang han dre kanam du chang han dre akhoi victim family ne ju moi chang han dre akhoi wanda adu oragadi asibu du moi kari tawna ge heb zala ko ada kon ab da wari si sa mathak tagi ayaba makha tagi ayaba punya yaba loraga victim gi family chango imu manu chango hele change aduga mi change changba mi singdu marks mi isagi akhoi mi oi base sanga dadi shikredi kana busu lego khoi mi oi base yamna nu sibiba amana shikredi min hangoi heba khoi mi oi bagi akhoi hakchang se min hangoi ne heba अदुमु उशिख्रबा एगी इचिली नाउसिंदो मयामना मार्क्स उख्रेबा मरमदुको मोयोंदा अदुदगी चंगबा मिसिंग थोगलकपदु कप्तबिना थोगलकपा मसु यावदरेबा कप्पगा थोगलए अदुदगी सॉरी अदुना असि अखोगी यामतिना वेरी इनह्यूमन ओइबा अखोगी यामना